ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ. ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯟꯕ, ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯑꯣꯠ-ꯅꯩꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯍꯦꯟꯕ ꯃꯆꯥꯅꯤꯄꯥ ꯑꯣꯏꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯃꯥ ꯃꯄꯥꯗ ꯄꯩꯁꯥ ꯅꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯑꯣꯠ-ꯅꯩꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯍꯩꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯉꯥꯡꯗꯨꯅ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯊꯝꯂꯝꯃꯤ. ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯃꯥ ꯃꯄꯥ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯔꯇꯨꯟ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯄꯩꯁా ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯌꯨꯝ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ, ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯉꯥꯡ ꯁꯛꯇꯨꯅ ꯇꯧꯕ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ. "ꯆꯠꯈ꯭ꯔꯣꯅꯦ ꯃꯩꯊꯥꯕ ꯅꯪꯕꯨ, ꯀꯌꯥꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗ ꯑꯣꯠꯀꯗꯧꯔꯤꯕꯅꯣ? ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦ, ꯄꯤꯕ ꯉꯝꯃꯣꯏ. ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯅꯪꯅ ꯊꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥꯁꯤꯒ ꯅꯪꯅ ꯉꯥꯡꯍꯩꯗꯕ ꯈꯣꯟ ꯉꯥꯡꯗꯅꯒ ꯇꯧꯔꯗꯅ, ꯍꯩ ꯂꯝ ꯍꯦꯟꯕ ꯃꯆꯥ, ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ. ꯈꯪꯒꯅꯤ ꯅꯈꯣꯏ ꯑꯅꯤ. ꯄꯩꯁꯥ ꯄꯤꯗꯕꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯤ ꯌꯦꯡꯉꯣ. ꯐꯔꯦ, ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯑꯗꯣ ꯌꯦꯡꯒꯦꯕ ꯀꯌꯥꯅꯤꯅꯣ ꯍꯅꯨ ꯍꯅꯨꯕꯤ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦꯕ. ꯆꯠꯈ꯭ꯔꯣꯅꯦꯍꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ. ꯅꯪ ꯂꯩꯗꯅ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯅꯦꯍꯦ. ꯂꯝ ꯍꯦꯟꯕ, ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅ ꯆꯩꯅꯕꯗꯣ. ꯆꯠꯂꯣ. ꯅꯄꯥꯁꯤꯁꯨ ꯅꯪ ꯍꯣꯠꯅꯕꯗ ꯋꯥꯔꯦ. ꯆꯠꯈ꯭ꯔꯣ. ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯅꯦ ꯆꯥꯕ ꯆꯥꯗꯕ ꯅꯄꯥ ꯈ꯭ꯋꯥꯏꯅ ꯂꯩꯒꯦ. ꯆꯠꯈ꯭ꯔꯣ, ꯅꯃꯥꯏꯗꯣ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣꯅꯦ. ꯌꯦꯡꯒꯅꯦꯕ ꯑꯩꯁꯨ ꯀꯌꯥꯅꯤꯅꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯗꯣ. ꯌꯦꯡꯒꯦꯕ, ꯈꯪꯒꯅꯤ ꯉꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕ, ꯀꯔꯤ ꯄꯥꯞ ꯇꯧꯗꯅ ꯃꯥꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯕꯅꯣ ꯈꯪꯗꯦꯅꯦꯍꯦ. ꯃꯆꯣꯝ ꯄꯥꯛꯅꯥꯏꯗ ꯁꯥꯔꯗꯅ ꯃꯄꯥ ꯃꯃꯥꯕꯨ ꯃꯤꯅꯥꯏꯗꯧꯅ ꯈꯟꯕ. ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯑꯣꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯃꯊꯋꯥꯏ ꯑꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯈꯪꯂꯝꯃꯤ. ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯃꯃꯥ ꯑꯗꯣ ꯃꯆꯥꯅꯤꯄꯥꯒꯤ ꯑꯣꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯖꯤꯟꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯃꯥ ꯑꯗꯣ ꯋꯥꯈꯜ ꯑꯅꯥꯕ ナꯗꯨꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. "ꯍꯩ, ꯅꯪꯕꯨ ꯑꯗꯨꯝꯅ ꯀꯌꯥꯅꯤ ꯍꯤꯞꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯄꯩꯁꯥꯅꯒ ꯂꯩꯁꯜꯂꯛꯇꯕꯅꯦ. ꯍꯤꯗꯥꯛꯇꯣ ꯂꯩꯅꯕꯒꯤ ꯊꯕꯛꯁꯨ ꯁꯨꯕ ꯇꯥꯏ, ꯄꯥꯡꯒꯜꯁꯤꯅ ꯁꯣꯟꯕꯅ. ꯍꯩ ꯇꯥꯔꯤꯕꯔꯅꯦ ꯃꯃꯥ, ꯍꯧꯒꯠꯂꯨꯅꯦ. ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯀꯔꯝꯅꯅꯣ ꯑꯩꯅ ꯊꯣꯛꯀꯗꯧꯔꯤꯁꯤꯕꯨ?" ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯤꯗꯥꯛ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯍꯅꯨꯕ ꯑꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ. "ꯏꯄꯟ, ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ. ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯁꯍꯔꯗꯒꯤꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯂꯛꯄꯅꯦ ꯏꯄꯥ ꯏꯃꯥꯅ ꯌꯥꯗꯕꯗꯒꯤ. ꯑꯗꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯝꯇꯪ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯖꯕꯅꯦ. ꯌꯥꯔꯕꯗꯤ ꯂꯩꯅꯕꯒꯤ ꯈꯔ ꯁꯤꯟꯕꯤꯌꯨ ꯏꯄꯟ. ꯀꯅꯥꯝꯇꯁꯨ ꯈꯪꯅꯕ ꯂꯩꯇꯦ ꯈꯨꯡꯒꯪ ꯑꯁꯤꯗ. ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯄꯟꯅ ꯑꯝꯇꯪꯈꯔ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯔ ꯁꯤꯟꯕꯤꯌꯨ ꯏꯄꯟ." ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯁꯍꯔꯗꯒꯤꯅꯤ. ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ. "ꯏꯍꯦ, ꯀꯔꯤꯅꯣ ꯑꯩꯗꯤ ꯄꯨꯂꯤꯁ ꯀꯥꯏꯗꯣ ꯀꯤꯈ꯭ꯔꯦꯗꯀꯣ. ꯑꯗꯨꯒꯤ झमेलाꯒ ꯇꯧꯔꯛꯀꯅꯨ ꯏꯕꯨꯡꯉꯣ. ꯂꯥꯏꯔꯕꯅꯤ. ꯑꯗꯣ ꯅꯣꯏꯅ ꯂꯩꯅꯕꯒꯤ ꯁꯤꯜꯂꯨ ꯍꯥꯏꯔꯒꯅ
ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯂꯩꯕꯗꯤ ꯌꯥꯒꯅꯤ, ꯑꯗꯣ ꯌꯨꯝꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯃꯅꯥꯗꯨꯅ ꯂꯩ, ꯏꯇꯩ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤꯇꯅꯤ, ꯔꯨꯝꯗꯤ ꯑꯃꯠꯇꯅꯤ ꯍꯦ, ꯌꯥꯒꯗꯔꯥ? ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯏꯄꯟ, ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯅꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ. ꯑꯗꯣ ꯏꯄꯟꯅ ꯀꯔꯤꯒꯨꯝꯕ ꯏꯄꯟꯒꯤ ꯌꯨꯝꯗꯨꯒ ꯂꯩꯍꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯀꯣꯛꯀꯅꯤ. ꯈꯨꯡꯒꯪꯁꯤꯒꯗꯤ ꯀꯅꯥꯁꯨ ꯈꯪꯅꯕꯁꯨ ꯂꯩꯇꯦ. ꯑꯗꯣ ꯏꯄꯟꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯅꯤꯅ ꯈꯜꯂꯦ ꯏꯄꯟ. ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯅꯣꯏ ꯊꯥꯒꯤ ꯄꯩꯁꯥꯗꯤ ꯄꯤꯕ ꯇꯥꯅꯤꯍꯦ. ꯀꯔꯤꯒꯤꯅꯣ ꯍꯣꯏꯗ, ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯗꯅ ꯉꯝꯗꯨꯅ ꯂꯩ. ꯍꯤꯗꯥꯛ ꯂꯩꯅꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩꯁꯨ ꯊꯕꯛꯁꯦ ꯁꯨꯔꯒ ꯇꯥꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤꯗꯣ. ꯑꯗꯨꯅꯅꯦ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕꯒꯤ ꯅꯣꯏꯅ ꯂꯩꯕꯒꯤ ꯚꯔꯥꯗꯨꯗꯤ ꯄꯤꯕ ꯇꯥꯅꯤ ꯀꯣ ꯏꯕꯨꯡꯉꯣ, ꯋꯥꯔꯧ ꯌꯥꯗꯦ. ꯑꯗꯣ ꯅꯣꯏꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗꯨꯒ ꯂꯩꯅꯤ ꯍꯥꯏꯗꯤ ꯂꯩꯔꯣ. ꯂꯩꯅꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯄꯩꯁꯥꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯇꯥꯕꯅꯤꯀꯣ. ꯑꯗꯨꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯔꯨꯅꯨꯗ ꯏꯄꯟ. ꯑꯩꯅ ꯁꯣꯏꯗꯅ ꯏꯄꯟꯒꯤ ꯄꯩꯁꯥꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯒꯅꯤꯗ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯏꯄꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ, ꯁꯤꯟꯕꯤꯕꯒꯤꯗꯃꯛꯇ. ꯑꯗꯣ ꯌꯥꯔꯕꯗꯤ ꯏꯄꯟꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ. ꯄꯩꯁꯥꯗꯣ ꯑꯩꯅ ꯑꯗꯨꯝ ꯄꯤꯒꯅꯤꯗ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯏꯄꯟ. ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯈꯛꯇꯣ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯁꯦ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤꯗꯣ, ꯁꯤꯁꯤꯅꯤꯁꯦ, ꯃꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯦ, ꯍꯤꯗꯥꯛ ꯄꯤꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ. ꯎꯔꯕ꯭ꯔꯥ? ꯈꯪꯗꯦ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕ, ꯑꯗꯣ ꯔꯨꯝꯗꯤ ꯁꯤꯃꯇꯅꯤ. ꯀꯃꯥꯏꯅ ꯂꯩꯒꯗꯧꯔꯤꯕ, ꯁꯤꯟꯅꯗꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅꯦꯍꯦ. ꯌꯦꯡꯉꯨꯁꯦ, ꯍꯥꯏꯇꯥꯔꯤꯕ꯭ꯔꯥ? ꯌꯥꯔꯕꯗꯤ ꯈꯔ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ. ꯍꯩꯃꯥ, ꯀꯅꯥꯅꯣꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ? ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦ. ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ? ꯀꯔꯝ ꯇꯧꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯅꯪꯕꯨ? ꯁꯦꯍꯔꯗꯒꯤꯅꯤ ꯑꯌꯦ. ꯃꯄꯥ ꯃꯃꯥꯅ ꯌꯥꯗꯗꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯅ ꯆꯦꯜꯂꯛꯄꯅꯦ. ꯑꯩꯒꯤ ꯌꯨꯝꯗ ꯚꯔꯥꯗ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯌꯦꯡꯉꯨ. ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯌꯨꯝꯗ ꯚꯔꯥ ꯂꯩꯒꯗꯧꯔꯤꯕ? ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯍꯅꯨꯕꯤ ꯑꯩꯈꯣꯏꯅꯤꯇ ꯂꯩꯕꯅꯤꯅ ꯂꯣꯏꯁꯟꯕꯁꯨ ꯉꯝꯗꯦ, ꯆꯥꯏꯅ ꯆꯥꯏꯔꯤꯕ. ꯐꯕꯨꯡꯁꯨ ꯔꯨꯝꯁꯨ ꯁꯤꯃꯇꯅꯤ. ꯃꯇꯧ ꯀꯔꯝꯅ ꯅꯣꯏꯕꯨ ꯁꯤꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯍꯩꯅꯔꯣꯏꯗ. ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥꯟ, ꯑꯩꯈꯣꯏꯁꯨ ꯅꯆꯥꯒꯨꯝꯕꯅꯤ ꯀꯔꯤꯅꯣ. ꯏꯄꯥ ꯏꯃꯥꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯇꯗ ꯂꯩꯃꯤꯟꯅꯕꯕꯨ ꯀꯔꯤꯒꯤ ꯍꯪꯒꯣꯏꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯨꯅꯨ. ꯑꯗꯣ ꯏꯃꯥꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯀꯌా ꯀꯨꯏꯔꯒꯦ? ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ. ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯁꯣꯏꯗꯅ ꯑꯅꯥꯕ ꯐꯒꯗꯧꯔꯤꯕꯅꯤ. ꯑꯅꯤꯇꯥꯒ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯏꯄꯟ ꯑꯃꯗꯤ ꯏꯃꯥꯟꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯂꯣꯏꯔꯦ. ꯁꯣꯏꯗꯅ ꯐꯒꯅꯤꯗ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯏꯃꯥꯟ. ꯃꯆꯤꯟ ꯃꯈꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯔꯦꯍꯦ. ꯍꯣꯏꯗ, ꯅꯣꯏꯅꯕꯨ ꯍꯪꯒꯣꯏꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ. ꯑꯩꯈꯣꯏꯗꯤ ꯁꯦꯍꯔꯗꯒꯤꯅꯤ ꯏꯃꯥꯟ. ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯌꯥꯗꯕꯗꯒꯤ ꯑꯩꯒ ꯇꯥꯃꯣ ꯈ꯭ꯋꯥꯏꯅꯤ ꯆꯦꯜꯂꯛꯄꯅꯤ. ꯑꯗꯣ ꯇꯥꯃꯣ, ꯑꯩꯅꯦ ꯉꯔꯥꯡꯗꯤ ꯀꯩꯁꯨ ꯆꯥꯔꯛꯇ꯭ꯔꯤ. ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯕꯒꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯂꯩꯔꯨꯁꯣꯕ. ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯕꯣꯏꯗꯤ. ꯍꯣꯏ, ꯑꯩ ꯀꯔꯤꯅꯣ ꯆꯥꯅꯕꯒꯤ ꯈꯔ ꯁꯤꯟꯈꯤꯒꯦ. ꯁ꯭ꯋꯥꯏꯗ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯍꯧꯕꯗꯣ, ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕꯒꯤ ꯈꯔ ꯂꯩꯔꯨꯈꯤꯒꯦ. ꯅꯪ ꯏꯟꯊꯤꯟꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯁꯨꯅꯤꯜ ꯑꯗꯣ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯄꯣꯠꯆꯩ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯁꯨꯅꯤꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯒ ꯆꯥꯅꯕꯒꯤ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ. ꯁꯨꯅꯤꯜ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯂꯝꯃꯤ. ꯁꯨꯅꯤꯜ ꯑꯗꯨꯒꯤ ꯃꯈꯨꯠꯇꯗꯤ ꯁꯦꯟꯐꯝ ꯑꯗꯣ ꯌꯥꯝꯅ ꯂꯩꯇꯕ ꯃꯔꯝꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯨꯅꯤꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯃꯐꯝ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯅꯕ ꯑꯣꯛꯅꯕꯒꯤ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯩꯔꯒꯦ.
ꯑꯁꯨꯝꯅ ꯁꯨꯅꯤꯜ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯨꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯅꯤꯜ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯄꯥꯅꯤꯄꯨꯔꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯗꯥ ꯑꯃꯗꯤ ꯁꯨꯖꯤ ꯑꯃꯗꯤ ꯄꯥꯅꯤꯄꯨꯔꯤ ꯍꯧꯕꯗ ꯆꯪꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯛꯇꯨꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯛꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯨꯅꯤꯜ ꯑꯗꯨꯅ ꯄꯥꯅꯤꯄꯨꯔꯤ ꯍꯧꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯏꯄꯟ, ꯏꯃꯥꯟ, ꯑꯅꯤꯇꯥ ꯌꯦꯡꯉꯣ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯩꯅ ꯍꯧꯔꯛꯄꯅꯤ ꯄꯥꯅꯤꯄꯨꯔꯤꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯅꯤꯇꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯨꯅꯤꯜ ꯑꯗꯨꯅ ꯋꯥꯅ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯍꯧꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯤꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯏꯕꯨꯡꯉꯣꯒꯤ ꯀꯔꯤ ꯅꯣꯏꯒꯤ ꯄꯥꯅꯤꯄꯨꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤꯅ ꯍꯥꯎꯈ꯭ꯔꯦꯕꯣ꯫ ꯏꯄꯟ ꯆꯥꯛ ꯂꯥꯝꯃꯝꯕꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦꯍꯦ꯫ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯋꯣꯏꯕꯅꯤ ꯏꯄꯟ ꯍꯥꯏꯔꯤꯕꯁꯤ, ꯅꯍꯥꯟꯈꯩ ꯆꯥꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ꯫ ꯑꯋꯣꯏꯕꯅꯤꯅꯦꯍꯦ ꯏꯄꯟ ꯍꯥꯏꯔꯤꯕꯁꯦ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯣ꯫ ꯑꯋꯣꯏꯕꯅꯤ, ꯑꯩꯗꯤ ꯈꯪꯗꯦꯅ ꯅꯪꯁꯦ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯨꯃꯥꯏꯅ ꯄꯥꯅꯤꯄꯨꯔꯤꯒ ꯍꯧꯕ ꯌꯥꯏꯗꯅ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯕꯣ, ꯆꯥꯛ ꯂꯥꯝꯃꯝꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯤꯒꯤ ꯃꯩꯁꯤꯅ ꯍꯥꯎꯔꯤꯕ, ꯃꯣꯔꯣꯛꯀ ꯁꯥꯔꯗꯅ ꯑꯁ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛ ꯊꯣꯛꯏꯌꯦ꯫ ꯊꯣꯡꯅ ꯍꯥꯎꯈ꯭ꯔꯦ, ꯑꯋꯣꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯅꯪ ꯆꯥꯗꯨꯅ ꯌꯦꯡꯉꯣ꯫ ꯏꯕꯨꯡꯉꯣ, ꯏꯄꯟ ꯋꯥ ꯍꯥꯏꯒꯦ, ꯅꯪꯅ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯁꯨꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯄꯥꯅꯤꯄꯨꯔꯤꯁꯤ ꯑꯣꯏꯅ ꯌꯣꯟꯕ ꯌꯥꯅꯤꯌꯦ꯫ ꯍꯣꯏꯅꯦ ꯏꯄꯟ, ꯑꯩ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯍꯥꯏꯒꯨꯝꯗꯅ꯫ ꯄꯥꯅꯤꯄꯨꯔꯤꯁꯤ ꯑꯣꯏꯅ ꯌꯣꯟꯕꯅꯕꯨ ꯐꯔꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯋꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯣꯅꯤꯇꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯣꯅꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯨꯅꯤꯜꯒꯤ ꯅꯧꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯏꯔꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯒꯦ, ꯄꯥꯅꯤꯄꯨꯔꯤꯁꯦ ꯄꯨꯔꯒ ꯍꯦꯛꯇ ꯌꯣꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯥꯅꯤꯄꯨꯔꯤꯒꯤ ꯊꯦꯂꯥ ꯑꯗꯣ ꯊꯝꯗꯨꯅ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯌꯣꯜꯂꯝꯃꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯌꯥꯝ, ꯑꯩꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯦ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ, ꯑꯃꯨꯛ ꯆꯥꯕꯗ ꯑꯅꯤꯔꯛ ꯁꯨꯅ ꯆꯥꯒꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯌꯥꯝ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯨꯅꯤꯜ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯌꯥꯒꯅꯤ, ꯑꯩꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯤ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯇꯪꯕꯤꯌꯨ, ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯌꯥꯝ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯥꯅꯤ ꯌꯥꯅꯤ꯫ ꯑꯁ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ ꯃꯁꯛꯄꯨꯗꯤ ꯐꯖꯩ, ꯑꯩꯗꯤꯅꯦ ꯃꯈꯨꯠ ꯃꯁꯥꯒ ꯃꯣꯠꯂꯗꯤ ꯆꯥꯅꯤꯡꯗꯦꯕꯣ꯫ ꯑꯗꯣ ꯅꯤꯄꯥꯁꯤꯗꯤ ꯂꯨꯕꯗꯤ ꯃꯥꯜꯂꯤ, ꯆꯥꯅ ꯑꯝꯇꯪ ꯌꯦꯡꯁꯤꯔꯣ? ꯈꯨꯡꯒꯪ ꯑꯁꯤꯒꯗꯤ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯅꯤꯄꯥꯁꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯝꯇ ꯎꯗꯦ, ꯆꯥꯅ ꯌꯦꯡꯕ ꯍꯥꯏꯅꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯅꯍꯥൻ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯅꯤꯄꯥꯁꯦ ꯑꯝꯇ ꯎꯗꯦ꯫ ꯑꯗꯣ ꯃꯥꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯦ ꯃꯍꯥꯎ ꯑꯝꯇꯪ ꯆꯥꯅ ꯌꯦꯡꯁꯤ, ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯁꯛꯄꯨꯗꯤ ꯐꯖꯩꯌꯦ, ꯍꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ, ꯑꯩꯁꯨꯅꯦ ꯃꯤꯒ ꯃꯣꯠꯂꯗꯤ ꯆꯥꯅꯤꯡꯗꯦꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯅ ꯑꯝꯇꯪ ꯌꯦꯡꯁꯤ, ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯁ ꯅꯈꯣꯏ ꯑꯅꯤꯁꯤꯅ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ, ꯍꯥꯟꯅ ꯆꯥꯔ ꯈꯪꯒꯗꯧꯔꯤꯕꯅꯤ, ꯆꯥꯅ ꯑꯝꯇꯪ ꯌꯦꯡꯉꯁꯤ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯄ꯭ꯂꯦꯠ 3ꯒ ꯄꯤꯖꯔꯛꯑꯒꯦ, ꯆꯥꯅ ꯌꯦꯡꯉꯣ꯫ ꯑꯩꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯦ ꯆꯥꯔꯕꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯒꯦꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯁꯨꯅꯤꯜ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯆꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯥꯎꯋꯤ, ꯍꯥꯏꯒꯨꯝꯗꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯣꯟꯕ ꯎꯗꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯒꯗꯤ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯕꯣ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯣ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯁꯨꯅꯤꯜ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯌꯥꯝꯅ ꯍꯥꯎꯔꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯂꯒ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯅꯤꯜꯒꯤ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯨꯅꯤꯜꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯍꯥꯎꯕ ꯃꯔꯝꯅ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯌꯥꯝꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫
Sunil adu Panipuri ado yolabagi tungda senfam ado puraktuna haiba ahal oiriba hanuba adugi yumda laklami. Sunil ado ahanba mana fangjab senfam ado harauman kiduna ahal oiriba hanuba aduda senfam ado sinarami. Ipan senfam ase ipan na paisan biro mase aina ahanba fangjaba paisani. Ipan hoina mateng tawibadai ngasi aina yoliba Panipuri do loina yangna sitkre. Ado senfam ase ipan doina sinaragi ipan. Ai, piganu karigi na pan na piga dauribano. Nangoda dum thamjalo natraga onita da pisallo. Ekoina paisa ka dauribano. Noina hida kaire matam saana laina pizari. Achumbani ne. Nangi na mana hairibase. Senfam do aingoda piganu. Onita dara kaina pisallo. Nakoyanigi nauna. Punsida khongtarapani senfam mathau tai hojikti ado nangna tawriba thabakse mayon singadabani ko ipan haigadabadi akoi ahum sangduna Sunilgi thabakse mai paknabagi mateng pangdaba yadabani achumbani he koi mayam sangduna Sunilna hunaribase thauna hapkadabani ko waba yade ado hayengi amuk Panipuri do semnabagi tawrase chalo nongale Sunil ado Panipuri yonabagi damakta laklami. Sunil aduna Panipuri yolingaida hairiba ahaloiriba hanuba hanubi adugi masanipa ado Panipuri sanabagi damakta laklami. Aina hairibasni masigi nipase yamna hawi hainiyaba dang saduni yingsi. Hey, tari bro. Namingna kari kaubano nahan makaidi khungangsida udena. Ay nupina Panipuri sage hauna semo hautrabadi paisagam da piroi dabani khangwe yang na semo hawandrabadi paisaga piroi kari su kai deda sanam tang yengbiyo hautrabadi paisa pi dasri yani tang saduni yengbiyo asumna haiba ahaloiriba hanuba adugi masanipa amadi magi mamong nupi aduna Sunil aduna yoliba Panipuri ado sarmi udhokna budi hawre nanggi Panipuri se hairumdana lupa kya thoge ado nahan makai di khungang da ude kanagi masano nangbo kadai digino sukui bedi ude na summi ai khungang siginati ai di sihir dagini ai gi ming Sunil gauri ai ipan tonjoi gi yumda leibani khangbiramgadra khangbiramoidra khangdi mate manau makhoin da lebado aduga ipunna leibani ai nangasi Panipuri yolibadusu ipan amadi imani mateng dagini ado somna kanano kadai dagino ai budi swai dagini da kari haiba hanuba nubita leiba tonjoigi yum dagini haiba khangena dudi asumna haiba ahaloiriba hanuba adugi masanipa ado adugi mamonda phattaba amadi Sunil aduna tawriba thabak adugi kalak kanjauba poklami khangeni do Sunil adu hairiba Panipuri ado yonba loiribagi tungda mayumda amuk halaklami. Sunil aduna mayum aduda halakpa matamda mana urami madudi ahal oiriba hanuba adugi masanipa aduna makutta thang paiduna Sunil adubu yum asida leiba yaroi haiduna talami aduga yum asisu magni amuk hana yum asida leiba yaroi haiduna Sunil amadi Onita bu thang paiduna yum asidagi sakhinabagi damak ihalami Onita adu hairiba masanipa adugi tamthiba mong mataw adudu ubada kiraduna Onita ado yum adugi kuna amada tumina ungduna leirami hai masigi lamhen base makutta thang ka pairadana mi ka taladuna hey mi hatpa sat crosalon he yum asidagi nangbu kayarak hana talabas mana adum ngamduna la ini mai thabase ipan nipa se kanano sibu karigino mana ingoda thang paiduna yum asidagi sakhinabagi hairibasibu ipan gi kari thoke ibungo Sunil nipa se atei kana sunatin he ipan gi sanipa amatang yawbanin he ado nang yum asidagi sakhibana pharane na khalli ahal oiriba hanuba aduna Sunil ado yum adudagi sakhinabagi haibaduda Sunil ado kari suwa makha taramdana Onita amadi Sunil makhoi ani yum ado hadokduna sakhirami
ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥꯗꯣ ꯁꯨꯅꯤꯜ ꯑꯗꯨꯅ ꯌꯣꯜꯂꯝꯕ ꯄꯥꯅꯤꯄꯨꯔꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯐꯝꯕ ꯇꯥꯗꯗꯨꯅ ꯌꯣꯜꯂꯤ ꯃꯥꯅꯦꯅ ꯂꯥꯛꯏ꯫ ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯑꯁ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦꯍꯦ, ꯀꯃꯥꯏꯅꯕꯨ ꯁꯦꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟ ꯃꯈꯩ ꯌꯣꯟꯕ ꯇꯥꯗꯗꯨꯅ ꯌꯣꯟꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯄꯩꯁꯥꯒ ꯄꯥꯝꯃꯨꯏ꯫ ꯑꯁ ꯐꯔꯤꯁꯦ, ꯍꯌꯦꯡꯈꯩꯒꯤ ꯆꯥꯕꯒ ꯂꯥꯛꯑꯔꯣꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ, ꯁꯦꯝꯕꯁꯨ ꯍꯩꯇꯦ ꯇꯧꯔꯤꯕ꯫ ꯆꯥꯊꯣꯛ ꯂꯣꯏꯔꯒ ꯍꯥꯎꯇꯦ ꯀꯥꯏꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯒꯤ ꯂꯥꯛꯏꯅꯣ? ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯆꯥꯕꯤꯎꯔꯣ, ꯍꯥꯎꯇꯦ ꯀꯥꯏꯅꯁꯨ ꯉꯥꯡꯕꯁꯨ ꯆꯥꯗꯅ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯊꯥꯡꯗꯦꯍꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯝꯕ ꯇꯥꯗꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯐꯖꯔꯤꯕ, ꯍꯥꯎꯅ ꯍꯥꯎꯔꯤꯕ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯇꯪ ꯆꯥꯕ ꯂꯥꯛꯑꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯔꯝꯅ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯆꯥꯕ ꯀꯅꯥꯝꯇ ꯂꯥꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯁꯤꯠꯇꯕ ꯑꯃꯗꯤ ꯄꯩꯁꯥ ꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯟꯅꯗꯧꯅ ꯃꯄꯥ ꯃꯃꯥ ꯑꯗꯨꯗ ꯐꯨ ꯆꯩꯗꯨꯅ ꯄꯩꯁꯥ ꯑꯗꯣ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯗꯨꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯦꯟꯐꯝ ꯈꯔ ꯄꯤꯔꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯅꯤꯇꯥ ꯑꯃꯗꯤ ꯁꯨꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯂꯩꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯅꯤꯇꯥ ꯑꯃꯗꯤ ꯁꯨꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯅꯤꯇꯥ ꯑꯃꯗꯤ ꯁꯨꯅꯤꯜ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯅꯤꯇꯥ ꯑꯃꯗꯤ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯨꯅꯤꯜꯗ ꯈꯣꯏꯔꯝꯈꯤꯔꯝꯃꯤ꯫ ꯁꯨꯅꯤꯜꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯅꯤꯜ ꯑꯃꯗꯤ ꯑꯣꯅꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯗꯧꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯣꯅꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯃꯆꯜ ꯁꯨꯅ ꯍꯥꯞꯇꯨꯅ ꯍꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯥꯅꯤꯄꯨꯔꯤ ꯑꯗꯣ ꯁꯦꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯅꯤꯜꯅ ꯄꯥꯅꯤꯄꯨꯔꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯜ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯁꯛꯇꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫